मैम पुनमक अमुकाना खोरमजरी धनतेरस पूजा तौखरबा मतुंगी अखोइगी प्रोग्रामनी मसिना को अखोइगी अनाये अदगी इमुंगसिदा अनाये थोनिंद्रबा असिना थोनिंद्रबा अदु अरगदी अखोइ खितंग इफोर्ट अमदि तौदाई कैनोमदि होटनाबा दाइबा होटनाद्रगदी खुदोंग थिबा नंबा इसे सिदai खनबदी ngамोय लाखिद्रबुदी फरे कईगुंबा लागदी नाथोकनबदि वारीनी मी लोई सीनी हाबिदि नतेबा इफ कईगुंबा अखोइदा ताब लेरमगदी मदु खजिकतो इसु नाथोकनबदनि अक्टोबर की डेट 20 से मसी कई हाइना खंगनागेदा नरक चतुर्दशी ना खंगनेबको नरक आइसिदी हेलदु नतेको नरकासुर एन कौ हिंजाबदो हातखिबा नमितसे अदु ऑब्जर्व तौबगी अखोइगी नरक चतुर्दशी ना खंगनै मदु सी ऑब्जर्व तौबगी दो आई मखादा वारी ओइना मति अमतंग मयामना पुनिंग लौसिंग ओइनबा आई हाइजगे धनतेरस पूजा से तौरबा को अक्टोबर की डेट 18 अदुगा 18 की नुंदांगुदा Yamrajda Yamadipam Katlabay Tungda Narak chaturdasi si kaino Monday 20 October 2025 Khwai hana hanbada khoina masida tahogdoise ai isa se naroige natraga siroige haragadi sima mayam mun nangtang tabi hawro ko hayamuk phonda pangda ꯄꯨꯡ ꯀꯌꯥꯗꯩ ꯀꯌꯥꯅꯣꯗꯣ ꯑꯃꯨꯛ ꯍꯪꯉꯛꯄꯗ ꯃꯗꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯑꯣꯏ ꯈꯨꯝꯕꯗ ꯁꯤꯃ ꯃꯨꯟꯅ ꯑꯃꯨꯛꯇꯪ ꯇꯥꯁꯟꯕꯤꯍꯧꯔꯣ ꯑꯚꯌꯥꯟ ꯁ꯭ꯅꯥꯟꯁꯦ ꯃꯁꯤ ꯀꯤ ꯁ꯭ꯅꯥꯟꯁꯦ ꯇꯧꯍꯧꯔꯒꯗꯤ ꯑꯩꯈꯣꯏꯗ ꯑꯅꯥ ꯑꯌꯦꯛꯅꯆꯤꯡꯕ ꯑꯁꯤꯅꯥꯅꯆꯤꯡꯕ ꯊꯣꯛꯇꯕꯒꯤ ꯆꯥꯟꯁꯦꯁꯁꯦ ꯌꯥꯝ ꯋꯥꯡꯍꯜꯂꯤ ꯍꯥꯏꯕꯅꯤ ꯃꯟꯗꯦ 20 ꯑꯣꯛꯇꯣꯕꯔꯒꯤ ꯄꯨꯡ 4ꯒ ꯃꯤꯅꯠ 1 ꯇꯥꯕ ꯃꯇꯝꯗꯒꯤ ꯄꯨꯡ 5ꯒ ꯃꯤꯅꯠ 15 ꯚꯥꯎ ꯑꯩꯈꯣꯏꯒꯤ ꯄꯨꯡ 1ꯒ ꯃꯤꯅꯠ 14ꯅꯤꯀꯣ 1 hour and 14 minutes ꯀꯤ ꯃꯅꯨꯡꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯏꯔꯨꯖꯕꯤꯍꯧꯕ ꯑꯩ ꯑꯁꯤ ꯑꯅꯥ ꯊꯣꯛꯅꯤꯡꯗ꯭ꯔꯕ ꯑꯅꯥ ꯑꯌꯦꯛꯅꯆꯤꯡꯕ ꯑꯀꯟꯕ ꯅꯥꯅꯤꯡꯗ꯭ꯔꯕ ꯂꯣꯛ ꯊꯨꯡꯉꯛꯄ ꯍꯥꯏꯗꯨꯗꯤ ꯀꯟ ꯉꯝꯄꯣꯟꯇꯦ ꯂꯥꯏꯍꯧ ꯍꯧꯔꯛꯄ ꯍꯥꯏꯗꯨꯗꯤ ꯃꯗꯨꯒꯤ ꯅꯠꯇꯦꯀꯣ ꯁꯤꯕ ꯅꯥꯕ ꯊꯣꯛꯀꯗꯕ ꯑꯅꯥꯕꯗꯣ ꯉꯥꯛꯊꯣꯛꯀꯦ ꯍꯥꯏꯔꯒꯗꯤ ꯃꯟꯗꯦ 20 ꯑꯣꯛꯇꯣꯕꯔ 2025 ꯑꯌꯨꯛꯀꯤ ꯄꯨꯡ 4ꯒ ꯃꯤꯅꯠ 1ꯗꯒꯤ 5ꯒ ꯃꯤꯅꯠ 15 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯏꯔꯨꯖꯕꯤꯌꯨ ꯅꯨꯃꯤꯠꯁꯤꯒꯤ ꯄꯨꯡ 4ꯒ ꯃꯤꯅꯠ 1ꯁꯤꯗꯒꯤ ꯃꯨꯟ ꯔꯥꯏꯖꯗꯤ ꯊꯥꯁꯦ ꯊꯣꯔꯛꯄ ꯍꯧꯋꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯏꯔꯨꯖꯕꯁꯤꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯈꯔ ꯍꯥꯞꯍꯧꯕ ꯇꯥꯏ ꯃꯗꯨꯗꯤ ꯀꯔꯤꯅꯣꯗ ꯊꯣꯏꯗꯤꯡ ꯊꯥꯎꯗꯣꯀꯣ ꯁꯤꯁꯦꯝ ꯑꯣꯏꯜꯁꯦ ꯗ꯭ꯔꯣꯞ ꯑꯃ ꯊꯥꯗꯕꯤꯔꯣ ꯑꯗꯒꯤ ꯊꯥꯎ ꯑꯍꯤꯡꯕ ꯍꯥꯏꯗꯣꯀꯣ ꯑꯗꯨꯒ ꯑꯄꯃꯥꯔꯒ ꯍꯥꯏꯁꯤꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯗ ꯍꯥꯏꯔꯒꯅ ꯈꯨꯖꯨꯝ ꯄꯦꯔꯦꯗꯣ ꯈꯨꯖꯨꯝ ꯄꯦꯔꯦꯁꯤ ꯃꯅꯥ ꯑꯃ ꯊꯥꯗꯕꯤꯔꯣ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯐꯪꯗ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯊꯣꯏꯗꯤꯡ ꯊꯥꯎꯁꯤꯅꯦ ꯑꯗꯨꯒ ꯊꯣꯏꯗꯤꯡ ꯃꯔꯨ ꯈꯔ ꯊꯥꯗꯕꯤꯔꯣ ꯑꯗꯨꯒ ꯇꯨꯂꯁꯤ ꯃꯅꯥ ꯑꯃꯨꯕꯗꯣ ꯔꯥꯝ ꯇꯨꯂꯁꯤꯒ ꯍꯥꯏꯅꯕ ꯇꯨꯂꯁꯤ ꯃꯅꯥꯗꯣ ꯊꯥꯗꯕꯤꯌꯨ ꯃꯦꯟꯂꯤ ꯐꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯊꯣꯏꯗꯤꯡ ꯊꯥꯎꯒ ꯈꯨꯖꯨꯝ ꯄꯦꯔꯦꯒ ꯑꯅꯤꯁꯤ ꯍꯥꯞꯄꯒ ꯏꯔꯨꯖꯕꯁꯤꯅ ꯍꯦꯟꯅ ꯐꯩꯀꯣ ꯄꯥꯔꯁꯦꯟꯇꯦꯖꯁꯦ ꯋꯥꯡꯉꯤ ꯑꯗꯨꯕꯨ ꯃꯗꯨ ꯂꯩꯇꯕ ꯍꯧꯖꯤꯛꯀꯥꯟꯗꯤ ꯁꯤꯒꯨꯝꯕ ꯍꯔꯕ ꯃꯌꯥꯝꯁꯤ ꯂꯣꯏ ꯃꯥꯡꯁꯤꯜꯂꯛꯑꯦ ꯑꯗꯒꯤ ꯃꯁꯛ ꯈꯪꯕꯁꯤ ꯌꯥꯎꯅꯗ꯭ꯔꯦ ꯑꯗꯨ ꯈꯨꯖꯨꯝ ꯄꯦꯔꯦꯒꯤ ꯄꯤꯛꯆꯔꯗꯨ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯒꯨꯒꯜꯗ ꯑꯗꯨꯝ ꯊꯤꯒꯦꯁꯨ ꯊꯤꯕꯤꯔꯣ ꯑꯄꯃꯥꯔꯒ ꯍꯥꯏꯅꯀꯣ ꯃꯗꯨꯒꯤ ꯄꯣꯠꯁꯤꯅ ꯏꯔꯨꯖꯕꯤꯔꯣ ꯑꯩ ꯅꯥꯔꯣꯏꯒꯦ ꯅꯠꯇ꯭ꯔꯒ ꯀꯟꯕ ꯑꯅꯥꯕ ꯂꯩꯕꯁꯤꯡ ꯏꯔꯨꯖꯕ ꯌꯥꯗ꯭ꯔꯁꯨ ꯐꯗꯤꯗ ꯂꯨꯞꯊꯣꯛꯄꯤꯔꯣ ꯃꯁꯥꯗꯣ ꯐꯖꯅ ꯇꯩꯊꯣꯛꯄꯤꯔꯣꯀꯣ ꯑꯗ ꯅꯔꯛ ꯆꯇꯨꯔꯗꯁꯤꯁꯤ ꯇꯧꯕꯒꯤ ꯃꯇꯥꯡꯁꯤꯃ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯃꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯅ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯇꯪ ꯊꯝꯃꯨ ꯄ꯭ꯔꯤꯊꯤꯕꯤꯅ ꯀꯧꯕ ꯑꯩꯈꯣꯏꯒꯤ ꯚꯨꯗꯦꯕꯤ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯂꯩ ꯃꯥꯁꯤꯅ ꯍꯤꯡꯆꯥꯕ ꯑꯣꯏꯅ ꯄꯣꯛꯏ ꯅꯔꯀꯥꯁꯨꯔ ꯍꯥꯏꯅ ꯀꯧꯕ
ꯑꯗꯨꯅ ꯍꯤꯡꯆꯥꯕꯁꯤꯗꯤ ꯃꯥꯗꯤ ꯀꯅꯥꯒꯤ ꯖꯒꯠꯁꯤ ꯑꯣꯠꯄ ꯅꯩꯕ ꯑꯗꯒꯤ ꯃꯤꯒꯥꯁꯤ ꯃꯥꯅ ꯇꯧꯅꯤꯡꯕ ꯇꯧ ꯃꯄꯥꯡꯒꯜ ꯀꯟꯕ ꯍꯤꯡꯆꯥꯕꯅꯤꯅ ꯑꯗ ꯀꯩꯗꯧꯏ ꯃꯥ ꯉꯁꯥꯏꯒꯤ ꯅꯨꯄꯤ 16,000 13,000 ꯃꯥꯅ ꯐꯥꯔꯦꯕ ꯑꯗꯨꯒ ꯀꯤꯗꯅꯦꯞ ꯇꯧꯔꯒ ꯄꯨꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯃꯥ ꯉꯁꯥꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯐꯝ ꯈꯨꯗꯤꯡꯁꯤꯗ ꯃꯥꯅ ꯍꯦꯛꯇ ꯑꯣꯠ ꯅꯩꯕ ꯃꯤꯁꯦ ꯍꯥꯠꯇꯣꯛꯅꯤꯡꯉ ꯍꯥꯠꯇꯣꯛꯄ ꯂꯟ ꯊꯨꯝ ꯃꯨꯟꯅꯒꯤ ꯅꯤꯡꯊꯧꯒꯥꯁꯦ ꯍꯥꯠꯇꯣꯛꯑꯒ ꯃꯔꯝ ꯃꯊꯨꯝ ꯂꯣꯏ ꯃꯨꯜꯂ ꯄꯨꯈꯤꯕ ꯃꯥꯏ ꯅꯨꯄꯤ ꯐꯥꯈꯤꯕ ꯁꯤꯒꯨꯝꯕ ꯉꯥꯛꯇ ꯎꯄꯗ꯭ꯔꯣꯛ ꯉꯥꯛꯇ ꯃꯥ ꯇꯧ ꯂꯩ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯗꯩꯁꯤꯗ ꯀꯩꯗꯧꯒꯦꯗ ꯚꯒꯋꯥꯟ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯅ ꯅꯔꯀꯥꯁꯨꯔ ꯀꯧꯕ ꯍꯤꯡꯆꯥꯕꯁꯦ ꯍꯥꯠꯈꯤꯕ ꯅꯨꯃꯤꯠꯁꯦ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤ ꯑꯣꯏꯌꯦꯕ ꯑꯗ ꯅꯔꯀꯥꯁꯨꯔꯁꯤꯗꯤ ꯑꯃꯨꯛ ꯀꯩꯗꯧꯒꯦꯅ ꯍꯥꯏꯕꯗ ꯃꯥꯗꯤ ꯕꯣꯔ ꯑꯃ ꯂꯩꯌꯦ ꯃꯃꯥꯗꯒꯤ ꯃꯥꯗꯤ ꯖꯒꯠꯁꯤꯗ ꯀꯅꯥꯝꯇꯒꯤ ꯃꯈꯨꯠꯇ ꯑꯩ ꯊꯋꯥꯏꯁꯦ ꯊꯥꯍꯟꯕꯤꯅꯨ ꯏꯃꯥ ꯅꯪꯒꯤ ꯅꯈꯨꯠꯇ ꯊꯋꯥꯏꯁꯦ ꯑꯩ ꯅꯪ ꯅꯈꯨꯠꯇ ꯊꯋꯥꯏ ꯊꯥꯕ ꯑꯣꯏꯗꯤ ꯑꯩ ꯌꯥꯏ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯈꯨꯠꯇ ꯁꯦꯟꯕꯤꯅꯨ ꯑꯣꯏꯅ ꯕꯣꯔꯁꯤ ꯅꯤꯕꯗ ꯕꯣꯔꯁꯤ ꯐꯪꯉꯤ ꯃꯃꯥ ꯅꯠꯇ꯭ꯔꯗꯤ ꯃꯥ ꯀꯅꯥꯝꯇ ꯍꯥꯠꯄ ꯌꯥꯗꯦ ꯃꯗꯨ ꯀꯅꯥꯅ ꯈꯪꯉꯤ ꯚꯒꯋꯥꯟ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯅ ꯈꯪꯕꯅꯤꯅ ꯀꯩꯗꯧꯔꯦ ꯀ꯭ꯔꯤꯁꯅꯒꯤ ꯂꯣꯏꯅꯕꯤ ꯁꯩꯇꯚꯥꯃꯥ ꯍꯥꯏꯗꯅ ꯂꯩꯔꯤꯁꯦ ꯁꯩꯇꯚꯥꯃꯥ ꯍꯥꯏꯁꯦ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯕꯇꯥꯔ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯁꯥꯌꯣꯟ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯔꯤꯏꯟꯀꯥꯔꯅꯦꯁꯟꯅꯦꯕ ꯑꯃꯨꯛ ꯃꯥꯅ ꯄꯣꯛꯂꯛꯄꯗꯣ ꯑꯗꯨꯅ ꯁꯩꯇꯚꯥꯃꯥꯁꯤ ꯄ꯭ꯔꯤꯊꯤꯕꯤꯅ ꯑꯣꯟꯕꯅꯤ ꯈꯪꯕꯅꯤꯅ ꯁꯩꯇꯚꯥꯃꯥ ꯄꯨꯔ ꯆꯠꯂꯤ ꯚꯒꯋꯥꯟ ꯀ꯭ꯔꯤꯁꯅ ꯗꯣꯂꯥꯏ ꯊꯧꯍꯜꯂꯦ ꯃꯥꯏ ꯅꯨꯄꯤꯗꯣ ꯗꯣꯂꯥꯏ ꯊꯧ ꯑꯣꯏꯅ ꯊꯧꯍꯜꯂꯦ ꯑꯗꯨꯒ ꯅꯔꯀꯥꯁꯨꯔꯒ ꯂꯥꯟ ꯊꯦꯡꯅꯔꯦ ꯑꯗꯨꯅ ꯂꯥꯟ ꯊꯦꯡꯅꯕꯗꯨꯗ ꯁꯩꯇꯚꯥꯃꯥꯅ ꯆꯀ꯭ꯔ ꯂꯪꯗꯅ ꯅꯔꯀꯥꯁꯨꯔ ꯃꯉꯛ ꯀꯛꯇꯅ ꯃꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯈꯤ ꯑꯗꯨꯅ ꯅꯔꯀꯥꯁꯨꯔꯁꯤ ꯁꯤꯔ ꯃꯇꯝꯗ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯗ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯍꯥꯏꯖꯩ ꯏꯕꯨꯡꯉꯣ ꯑꯩ ꯁꯤꯈꯤꯕ ꯅꯨꯃꯤꯠꯁꯦ ꯍꯌꯦꯡꯅꯦ ꯃꯤ ꯃꯌꯥꯝꯁꯤ ꯑꯩ ꯁꯤꯕ ꯅꯨꯃꯤꯠꯁꯦ ꯑꯋꯥꯕ ꯑꯝꯇ ꯐꯣꯡꯗꯣꯛꯄꯤꯔꯛꯀꯅꯨ ꯑꯩꯁꯦ ꯃꯥ ꯁꯤꯔꯦ ꯅꯨꯡꯉꯥꯏꯇꯦꯗ ꯍꯥꯏꯕꯅꯆꯤꯡꯕ ꯑꯝꯇ ꯐꯣꯡꯗꯣꯛ ꯃꯌꯥꯝ ꯍꯔꯥꯎ ꯇꯌꯥꯝꯗꯅ ꯑꯩꯒꯤ ꯁꯤꯕ ꯅꯨꯃꯤꯠꯁꯤꯗꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯗꯅ ꯑꯗꯨꯒꯨꯝꯕ ꯄꯥꯂꯟ ꯑꯃ ꯇꯧꯕꯤꯌꯣꯅ ꯍꯥꯏ ꯀ꯭ꯔꯤꯁꯅꯅꯁꯨ ꯌꯥꯔꯦ ꯐꯔꯦ ꯐꯔꯦ ꯅꯪ ꯄꯥꯝꯖꯔꯒꯗꯤ ꯅꯪ ꯅꯤꯡꯕ ꯊꯨꯡꯖꯔꯣ ꯍꯥꯏꯗꯅ ꯀꯩꯗꯧꯔꯦ ꯅꯪꯒꯤ ꯁꯤꯕ ꯅꯨꯃꯤꯠꯁꯦ ꯅꯔꯛ ꯆꯇꯨꯔꯗꯁꯤꯅ ꯀꯧꯔꯒꯦꯀꯣ ꯃꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯃꯤ ꯃꯌꯥꯝꯅꯅꯦ ꯊꯥꯎꯃꯩꯒ ꯃꯌꯥꯝ ꯊꯥꯟꯗꯅ ꯑꯗꯒꯤ ꯍꯔꯥꯎ ꯇꯌꯥꯝꯗꯅ ꯑꯗꯨꯒꯨꯝꯕ ꯇꯧꯕ ꯑꯣꯏꯔꯁꯅꯨ ꯑꯣꯏꯗꯅ ꯃꯇꯧ ꯑꯁꯨꯝꯅ ꯚꯒꯋꯥꯟ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯅ ꯍꯥꯏꯕꯗꯒꯤ ꯅꯔꯛ ꯆꯇꯨꯔꯊꯤ ꯍꯥꯏꯅ ꯅꯨꯃꯤꯠꯁꯦ ꯄꯥꯂꯟ ꯇꯧꯅꯈꯤ ꯍꯥꯏꯔꯤꯕ ꯄꯥꯂꯟ ꯇꯧꯕ ꯅꯨꯃꯤꯠꯁꯤ ꯀꯩꯅꯣ ꯃꯗꯨ ꯑꯐꯕꯁꯤꯅ ꯐꯠꯇꯕꯁꯤꯕꯨ ꯉꯝꯕꯗꯨꯅꯦꯕ ꯐꯠꯇꯕ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯐꯕꯅ ꯉꯝꯕ ꯅꯨꯃꯤꯠ ꯑꯃꯝꯕ ꯍꯥꯏꯕꯁꯦ ꯑꯉꯥꯟꯕꯅ ꯉꯝꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒ ꯅꯦꯒꯦꯇꯤꯞ ꯏꯅꯔꯖꯤꯁꯤꯕꯨ ꯄꯣꯖꯤꯇꯤꯞ ꯏꯅꯔꯖꯤꯅ ꯉꯝꯕ ꯅꯨꯃꯤꯠꯁꯦ ꯃꯁꯤꯕꯨ ꯀꯔꯤꯅꯣ ꯅꯔꯛ ꯆꯇꯨꯔꯗꯁꯤ ꯍꯥꯏꯗꯅ ꯀꯧꯏ ꯑꯗꯨꯅ ꯅꯨꯃꯤꯠꯁꯤꯒꯤ ꯏꯔꯨꯖꯊꯣꯛꯄꯤꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯏꯁꯤꯡ ꯈꯨꯖꯣꯛ ꯑꯃꯇꯪ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯈꯨꯖꯣꯛ ꯑꯃ ꯄꯥꯏꯔꯦꯔꯒ ꯃꯗꯨꯗ ꯊꯣꯏꯗꯤꯡ ꯃꯔꯨ ꯑꯃꯅꯤ ꯌꯥꯎꯍꯜꯂꯦꯔꯒ ꯇꯔꯄꯟ ꯑꯃꯇꯪ ꯀꯠꯄꯤꯌꯨꯀꯣ ꯑꯗꯨꯝ ꯃꯥꯏ ꯃꯃꯥꯡ ꯑꯣꯜꯂꯒ ꯑꯗꯨꯝ ꯍꯦꯛꯇ ꯀꯠꯄꯤꯔꯁꯨ ꯌꯥꯏ ꯃꯥꯏ ꯃꯈꯥ ꯑꯣꯜꯂꯒꯀꯣ ꯃꯥꯏꯁꯦ ꯃꯈꯥ ꯑꯣꯜꯂꯒ ꯖꯣꯝꯒꯤ ꯇꯔꯄꯣꯟ ꯑꯃꯇꯪ ꯀꯠꯄꯤꯌꯨꯀꯣ ꯑꯗ ꯑꯣꯝ ꯖꯃꯥꯌ ꯅꯃꯥ ꯁꯤ ꯍꯥꯏꯅ ꯁꯣꯟꯒꯦꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯣꯝ ꯙꯔꯃꯔꯥꯖꯥꯌ ꯅꯃꯣ ꯍꯥꯏꯗꯅ ꯏꯁꯤꯡ ꯈꯨꯖꯣꯛꯇꯨ ꯑꯃꯇꯪ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯀꯠꯂꯨ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯁꯤꯅꯤꯀꯣ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯦ ꯏꯚꯤꯅꯤꯡꯁꯦ ꯀꯩꯗꯧꯅꯤ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯃꯪꯗ ꯑꯩꯈꯣꯏꯒꯤ ꯊꯥꯜꯂꯨꯗꯧꯅꯤꯀꯣ ꯃꯩ ꯃꯪꯗ ꯊꯥꯜꯂꯨꯕ ꯃꯇꯝꯁꯤꯗ ꯀꯩꯗꯧꯏ ꯃꯉꯣꯟꯗ ꯑꯩꯈꯣꯏꯅ ꯊꯥꯟꯕꯗꯤ ꯑꯁꯦꯡꯕꯗꯤ 14 ꯗꯤꯌꯥꯁ ꯊꯥꯜꯂꯣ ꯍꯥꯏꯕꯅꯦꯕ ꯗꯤꯌꯥ 13 ꯑꯣꯔ ꯀꯦꯟꯗꯜ 13 ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯊꯥꯜꯂꯨ ꯍꯥꯏꯅ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗ ꯑꯩꯅ ꯃꯁꯤ ꯌꯥꯝꯃꯜꯂꯤ ꯉꯝꯗꯦꯅ ꯍꯥꯏꯔꯒꯅ ꯀꯩꯅꯣ ꯀꯦꯟꯗꯜ 5 ꯊꯥꯟꯕꯤꯌꯣ ꯑꯗꯨ ꯈ꯭ꯋꯥꯏ ꯐꯕꯗꯤꯀꯣ
ꯀꯦꯟꯗꯜ ꯗꯤꯌꯥ ꯑꯃꯇꯪ ꯌꯥꯎꯕꯗꯤ ꯌꯥꯝ ꯐꯩꯀꯣ ꯃꯁꯤ ꯀꯩꯒꯤꯅꯣ ꯗꯤꯌꯥꯁꯤꯗ ꯀꯦꯟꯗꯜꯗꯗꯤ ꯀꯣꯏꯟ ꯍꯥꯞꯄ ꯌꯥꯔꯣꯏꯕ ꯗꯤꯌꯥꯗꯨꯗ ꯀꯣꯏꯟ ꯑꯃ ꯍꯥꯞꯄꯣ ꯍꯥꯏꯕꯀꯣ ꯗꯤꯌꯥꯁꯤꯗ ꯀꯣꯏꯟ ꯑꯃ ꯍꯥꯞꯄꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯗꯣꯁꯤꯗꯣ ꯍꯥꯞꯄꯕ ꯑꯗꯨꯒ ꯍꯪꯒꯥꯝ ꯊꯥꯎ ꯍꯩꯕꯤꯔꯣ ꯃꯁꯇꯥꯔꯠ ꯑꯣꯏꯜꯗꯣ ꯑꯗꯨ ꯍꯩꯕꯤꯔꯒ ꯃꯇꯨꯡꯗ ꯃꯪꯗ ꯃꯗꯨꯃ ꯁꯣꯏꯗꯅꯃꯛꯀꯤ ꯀꯠꯄꯤꯌꯣꯕꯀꯣ ꯅꯨꯃꯤꯠꯁꯦ ꯄꯨꯔꯥꯟ ꯈꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯇꯣꯞꯄ ꯄꯨꯔꯥꯟꯗ ꯑꯩ ꯂꯩꯈꯤꯗ꯭ꯔꯕ ꯏꯄꯥ ꯏꯄꯨ ꯃꯌꯥꯝꯗꯨꯅ ꯌꯦꯡꯕ ꯂꯥꯛꯏ ꯍꯥꯏꯕꯒꯤꯁꯨ ꯑꯗꯨꯃꯥꯏꯅ ꯏꯔꯝꯕꯁꯨ ꯊꯦꯡꯅꯩ ꯑꯗꯨꯅ ꯃꯗꯨꯗ ꯃꯣꯏꯅ ꯑꯄꯦꯟꯕ ꯑꯣꯏꯖꯩ ꯍꯥꯏꯌꯦ ꯃꯔꯝꯁꯤꯅ ꯀꯣꯏꯟ ꯑꯃ ꯃꯁꯇꯥꯔꯠ ꯑꯣꯏꯜ ꯑꯗꯨ ꯗꯤꯌꯥ ꯑꯃ ꯑꯔꯦꯝꯕ ꯃꯔꯤꯗꯨ ꯀꯦꯟꯗꯜꯅ ꯁꯤꯜꯂꯁꯨ ꯌꯥꯏꯀꯣ ꯑꯃꯒꯅ ꯗꯤꯌꯥ 5 ꯀꯠꯄꯤꯔꯣ ꯑꯣꯔ ꯕꯦꯁꯇꯤ 14 ꯀꯣ ꯁꯤꯃ ꯑꯩ ꯉꯝꯖꯕꯒꯤ ꯀꯦꯄꯥꯁꯤꯇꯤꯗꯨꯗ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯀꯩꯗꯧꯏ ꯑꯩꯈꯣꯏꯅ ꯌꯃꯔꯥꯖꯁꯤꯗ ꯃꯥ ꯏꯀꯥꯏ ꯈꯨꯝꯅꯕꯗꯨ ꯎꯠꯂꯕꯅꯤꯅ ꯀꯩꯅꯣ ꯃꯥꯏ ꯃꯆꯟꯅꯨꯄꯤ ꯑꯃ ꯂꯩ ꯖꯃꯨꯅꯥ ꯍꯥꯏꯅ ꯖꯃ ꯑꯥꯅꯨꯖꯥ ꯍꯥꯏꯕꯅꯤ ꯖꯣꯝꯒꯤ ꯃꯆꯟꯅꯨꯄꯤ ꯍꯥꯏꯕ ꯖꯃꯨꯅꯥꯁꯦꯀꯣ ꯃꯃꯥꯒꯤ ꯁꯥꯞꯇꯒꯤ ꯃꯥ ꯇꯨꯔꯦꯟ ꯑꯣꯟꯈꯤꯕꯅꯤ ꯑꯗꯨꯅ ꯃꯥꯒꯤꯗꯤ ꯀꯩꯗꯧꯏ ꯏꯁꯤꯡꯗ ꯃꯩ ꯑꯃꯇꯪ ꯀꯠꯄꯤꯕꯗꯤ ꯌꯥꯝ ꯐꯩꯌꯦꯕꯀꯣ ꯇꯞꯀꯨꯝꯕ ꯑꯝꯗ ꯇꯧꯔꯒ ꯀꯠꯀꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯄꯨꯈ꯭ꯔꯤꯗ ꯀꯠꯄꯤꯔꯣ ꯄꯥꯠ ꯂꯩꯔꯒ ꯀꯠꯄꯤꯔꯣ ꯇꯨꯔꯦꯜ ꯂꯩꯔꯒ ꯀꯠꯄꯤꯔꯣ ꯑꯦꯅꯤ ꯏꯁꯤꯡ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯖꯃꯨꯅꯥꯒꯤ ꯀꯩꯅꯣꯁꯤ ꯊꯥꯟꯕꯤꯔꯣ ꯃꯌꯥꯝꯅ ꯖꯣꯡꯒꯤꯇꯥ ꯀꯥꯏꯅ ꯌꯥꯝ ꯍꯥꯏꯅꯕꯗꯨꯅꯤꯀꯣ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯗꯨꯒ ꯌꯨꯝꯗ ꯃꯩ ꯈꯔ ꯊꯥꯟꯕꯤꯔꯣ ꯀꯦꯟꯗꯜ ꯑꯃꯅꯤ ꯊꯥꯟꯕ ꯌꯥꯏ ꯁꯝ 5-10 ꯊꯥꯟꯕ ꯌꯥꯏ ꯃꯩ ꯃꯆꯨꯒꯤ ꯊꯥꯟꯕ ꯌꯥꯏ ꯑꯁꯤꯅꯆꯤꯡꯕ ꯑꯗꯨꯅ ꯃꯥ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯃꯐꯝ ꯉꯥꯜꯍꯟꯕꯁꯤꯅꯤꯀꯣ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯗꯥꯔꯛꯅꯦꯁꯁꯤ ꯑꯉꯥꯟꯕꯁꯤꯅ ꯅꯝꯃ ꯇꯧꯕꯅꯦꯕꯀꯣ ꯑꯩꯒꯤ ꯏꯁꯥꯗ ꯂꯩꯔꯝꯕ ꯑꯃꯝꯕ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯉꯥꯟ ꯉꯥꯛꯇꯅ ꯉꯥꯏꯍꯟꯗꯧꯕ ꯅꯨꯃꯤꯠꯁꯤꯅꯦꯕ ꯅꯔꯛ ꯆꯇꯨꯔꯗꯁꯤ ꯍꯥꯏꯁꯦ ꯍꯥꯏꯕ ꯀꯥꯎꯍꯧꯕ ꯑꯃꯒ ꯂꯩꯔꯦ ꯅꯨꯃꯤꯠꯁꯤꯗ ꯁꯦꯠꯀꯗꯕ ꯗ꯭ꯔꯦꯁꯁꯤ ꯀꯩꯅꯣ ꯔꯦꯠ ꯃꯆꯨꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯣ ꯍꯥꯏꯕꯅꯦꯕ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯌꯦꯂꯣ ꯀꯂꯔꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯣ ꯍꯥꯏꯕꯅꯦꯕ ꯑꯗꯨꯕꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯅꯤꯃꯛꯁꯤꯒꯤ ꯀꯃꯟ ꯑꯣꯏꯅ ꯔꯦꯗꯁꯨ ꯌꯦꯜꯂꯣꯁꯨ ꯑꯣꯏꯒꯦ ꯍꯥꯏꯔꯒꯅ ꯀꯩꯅꯣ ꯑꯣꯔꯦꯟꯖ ꯀꯂꯔꯒꯤ ꯗ꯭ꯔꯦꯁ ꯑꯃ ꯁꯦꯠꯄꯤꯔꯣ ꯀꯣꯝꯂꯥ ꯃꯆꯨꯒꯤ ꯐꯤ ꯁꯦꯠꯄꯤꯔꯒ ꯄꯥꯡꯊꯣꯛꯄꯤꯌꯣꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯃꯪꯗ ꯃꯩ ꯊꯥꯜꯂꯨꯔꯒ ꯆꯪꯉꯛꯑꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯁꯨꯃꯥꯡ ꯃꯌꯥꯏꯗ ꯑꯣꯔ ꯑꯩꯒꯤ ꯏꯪꯈꯣꯜꯗ ꯈ꯭ꯋꯥꯏ ꯐꯕꯗꯤ ꯑꯗꯨꯝ ꯁꯨꯃꯥꯡꯗ ꯆꯪꯁꯤꯜꯂꯒ ꯈꯥꯡꯂꯦꯝꯐꯝꯒꯤ ꯑꯗꯨꯋꯥꯏꯗꯨꯗ ꯃꯗꯨꯅꯗꯤ ꯍꯦꯟꯅ ꯐꯩꯀꯣ ꯆꯝꯄ꯭ꯔꯥ ꯑꯃ ꯈꯣꯡꯄꯥꯛꯅ ꯅꯦꯠꯈꯥꯏꯕꯤꯔꯣ ꯀꯥꯔꯤꯠ ꯍꯥꯏꯅ ꯀꯧꯕ ꯄꯣꯠꯇꯨꯕꯨ ꯍꯥꯏꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯀꯌꯥ ꯀꯟꯅ ꯐꯪꯗꯕꯅꯤ나 ꯆꯝꯄ꯭ꯔꯥ ꯑꯃꯈꯛ ꯈꯣꯡꯄꯥꯛꯅ ꯅꯦꯠꯈꯥꯏꯕꯤꯔꯣ ꯋꯥ ꯑꯝꯇ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯏꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛꯀꯤ ꯅꯔꯛ ꯆꯇꯨꯔꯗꯁꯤꯁꯤ ꯄꯥꯡꯊꯣꯛꯄꯤꯌꯣꯕ ꯑꯗꯨ ꯄꯥꯡꯊꯣꯛꯑꯒꯗꯤ ꯑꯗꯣꯝꯒꯤ ꯏꯃꯨꯡꯗ ꯑꯀꯟꯕ ꯑꯅꯥꯕ ꯂꯩꯕ ꯑꯗꯒꯤ ꯁꯤꯒꯗꯕ ꯅꯥꯒꯗꯕ ꯂꯩꯔꯝꯕꯗꯣ ꯈꯖꯤꯛꯇꯪ ꯉꯥꯛꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯣꯝꯗ ꯑꯅꯥꯕ ꯂꯥꯛꯀꯗꯕꯗꯨꯁꯨ ꯈꯤꯇꯪ ꯉꯥꯛꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯃꯁꯤꯅꯤ ꯑꯩꯅ ꯃꯌꯥꯝꯅ ꯈꯪꯍꯟꯖꯅꯤꯡꯗꯅ ꯅꯔꯛ ꯆꯇꯨꯔꯗꯁꯤꯁꯤꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯅ ꯈꯤꯇꯪ ꯄꯨꯖꯥꯁꯤꯗꯤ ꯑꯩ ꯐꯒꯦ ꯍꯥꯏꯔꯒꯗꯤ ꯃꯊꯪ ꯇꯧꯔꯛꯄ ꯑꯃꯈꯛꯇꯤ ꯆꯪꯉꯤ ꯑꯗꯨꯅꯅꯤ ꯁꯤꯒꯤ ꯅꯣꯡꯉꯥꯟꯕꯗꯅꯤꯀꯣ 21ꯁꯤꯗ ꯑꯣ ꯂꯛꯁꯃꯤ ꯄꯨꯖꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯕ ꯂꯛꯁꯃꯤ ꯄꯨꯖꯥ ꯑꯅꯤꯁꯤ ꯄꯥꯔ ꯇꯧꯗꯣꯏꯁꯦꯀꯣ ꯑꯩ ꯏꯃꯨꯡꯁꯤꯗ ꯂꯩꯔꯝꯕ ꯐꯠꯇꯕ ꯅꯦꯒꯦꯇꯤꯞ ꯏꯅꯔꯖꯤ ꯃꯌꯥꯝ ꯍꯥꯏꯒꯦꯔꯥ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤ ꯂꯣꯏ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯍꯥꯏꯗꯤ ꯑꯣ ꯂꯛꯁꯃꯤꯁꯤ ꯇꯥꯟꯊꯣꯛꯑꯒ ꯂꯛꯁꯃꯤ ꯀꯧꯁꯟꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯀꯔꯤ ꯄꯣꯠ ꯊꯝꯃꯒ ꯏꯃꯨꯡꯁꯤ ꯄꯣꯖꯤꯇꯤቭ ꯚꯥꯏꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯆꯪꯉꯛꯅꯕꯒꯤ ꯑꯥꯏꯗꯤꯌꯥ ꯂꯥꯛꯄ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯊꯨꯕꯗ ꯌꯥꯝ ꯊꯨꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯅꯣꯡꯃ 14 ꯑꯣꯏꯔꯦ ꯑꯗꯨ ꯁꯤ ꯃꯅꯨꯡꯗ ꯌꯥꯝ ꯊꯨꯅ ꯑꯩ ꯁꯦꯝꯖꯔꯛꯀꯦ 21ꯗꯅꯤꯅ ꯃꯌꯥꯝꯅ ꯉꯁꯥꯏꯒꯤ ꯄꯩꯁꯥ ꯁꯤꯡꯕꯒꯤ ꯃꯇꯥꯡꯗꯁꯨ ꯑꯗꯨꯗ ꯌꯥꯎꯍꯟꯖꯔꯛꯑꯒꯦ
ꯃꯗꯨ ꯇꯧꯔꯒ ꯑꯗꯣꯝ ꯂꯟ ꯇꯣꯟꯗꯕ ꯃꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯉꯝꯕ꯭ꯔꯥ ꯑꯝꯇꯪ ꯌꯦꯡꯕꯤꯌꯨ꯫ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯑꯗꯣꯝꯗ ꯀꯩꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ, ꯁꯦꯟ ꯇꯣꯟꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ, ꯑꯗꯒꯤ ꯅꯥꯕ ꯌꯦꯛꯄꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯨꯝꯕ ꯂꯩꯔꯒꯗꯤ ꯚꯤꯗꯤꯑꯣꯁꯤ ꯁꯤꯌꯥꯔ ꯇꯧꯊꯣꯛꯄꯤꯌꯨ꯫ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯑꯅꯥꯕꯗꯣ ꯑꯣꯔ ꯃꯤꯒꯤ ꯂꯟ ꯇꯣꯟꯕꯗꯣ ꯑꯣꯔ ꯑꯩꯒꯤ ꯄꯩꯁꯥ ꯇꯣꯟꯈꯤꯕꯗꯣ ꯑꯗꯨ ꯈꯖꯤꯛ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯀꯥꯟꯅꯕ ꯉꯝꯕ ꯍꯥꯏꯗꯨꯁꯨ ꯑꯣꯏꯕꯤꯌꯨ꯫ ꯆꯥꯟꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯔꯒ ꯃꯇꯥꯡꯁꯤꯗ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯊꯦꯡꯛ ꯌꯨ ꯑꯣꯜ꯫